Sige lang, kasi hindi ko mag-check to eh. Puro na igon siya, nung masukil lang.最近的算是让它变跑了，那比较难。Kailangan si Ron siya di kansin nomogi count siya to sa kalay number siya. Jadi count siya more than 700 cases possible kalamina. Ang kitang section na review lang ay siya. Kung kaya daw mga siya ko katama to pira ka. Dahil hindi na kan daw dahil dito. Kaya mo yung section da kadi pergi ano ko. Mayam sisu sepo gitu. Ada bu, ada betul dari kau kira. Sih kayak ada ni. Sukuina, orang ada ada mahir jalan dan betul ada senang orang orang tahu ada. Sudah farming tahu ya kan, semua tahu kan, kami sih kembali ni. Trong khi là cái này tập hôm đó tôi đi xa bố phòng thì cái này không được tất cây đi mua review của nó đi cỏ cái đó siêu hâm dạc của đây hình đúng hoàn đấy bây giờ sẽ mang nghe phải hết cô bị tiêu mà được không làm hàng này nha tất nhiên fresh rồi các bác chú các bác có thể cầm lại cái tầm đó rồi cái cam nó cần phải đâu lên không phải là này qua cái gì làm hàng thì tôi đi áp nó phải vậy này em thì cái này thấy đâu rồi cái đi một phần thuốc từ đâu nó sẽ yunda ako'y set point na lane na baka ano matam chupada makse kadok pino makse ang important eh okay ba rizki live situation situation na kanjab la mawangi pagi serong buki festival like ito na mayam iten kabirak pa kabirak pi sing mayam to
ꯇꯦꯁ ꯃꯥꯔꯛꯁꯤ ꯀꯌꯥ ꯁꯤꯖꯤꯟꯅꯗꯕ ꯑꯗꯨꯃꯥꯏꯅ ꯎꯖꯔꯤ ꯑꯗꯨꯅ ꯁꯨꯝ ꯃꯔꯝ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛ ꯂꯥꯏꯅꯥꯁꯤ ꯑꯦꯌꯔꯕꯣꯔꯟꯁꯨ ꯑꯣꯏꯔꯦ ꯃꯌꯥꯝ ꯍꯥꯏꯅꯕꯅꯤꯅ ꯈꯤꯇꯪꯗꯤ ꯀꯤꯌꯔꯐꯨꯜ ꯑꯣꯏꯕꯗꯤ ꯆꯪꯉꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯃꯃꯥꯡꯒꯤ ꯋꯦꯕꯇꯨꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯍꯟꯗꯛꯇ ꯈꯤꯇꯪ ꯍꯦꯟꯅ ꯀꯩꯅꯣꯁꯦ ꯀꯤꯅꯕꯗꯧꯅ ꯎꯏꯌꯦ ꯃꯃꯥꯡꯗꯗꯤ ꯀꯣꯔꯣꯅꯥꯅꯦ ꯍꯥꯏꯔꯒ ꯂꯝꯕꯤꯗ ꯀꯣꯟꯊꯣꯡꯗ ꯀꯩꯗ ꯑꯗꯨꯝ ꯃꯤꯁꯦ ꯐꯝꯃꯒ ꯂꯩꯅꯕꯅꯦ ꯍꯟꯗꯛꯇꯤ ꯀꯌꯥ ꯎꯗ꯭ꯔꯦ ꯑꯗꯨ ꯊꯣꯏꯗꯣꯛꯅ ꯂꯥꯏꯅꯥꯁꯤ ꯀꯤꯕ ꯑꯗꯨ ꯀꯤꯕꯅꯁꯨ ꯐꯩ ꯀꯤꯕꯗꯨ ꯂꯩꯕꯗꯕꯨ ꯑꯩꯈꯣꯏ ꯍꯤꯡꯍꯧꯗꯣꯏꯅꯤ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯐꯖꯔꯦ ꯑꯗꯨꯒꯤ ꯁꯤꯛꯁꯦ ꯑꯩꯁꯦ ꯌꯧꯁꯤꯜꯂ ꯃꯥꯜꯂꯦ ꯁ꯭ꯋꯥꯏꯗ ꯌꯨꯝ ꯑꯃ ꯍꯣꯡꯉꯒ ꯂꯩꯕ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦꯅꯦ ꯃꯥꯡꯁꯤ ꯄꯥꯝꯕꯤ ꯇꯔꯦꯠ ꯁꯥꯏ ꯉꯁꯤ ꯑꯐꯕ ꯑꯃꯗꯤ ꯑꯣꯏꯌꯦ ꯑꯗꯣ ꯁꯥꯕ website lagi website kok salah kan di dalam mau apa ini website salah kan kita mandi mau film ini masih belum bisa mana sampai kali lah pada dalam ini salah kan dalam mau sampai untuk boleh ya kita mandi ꯒꯥꯔꯤ ꯁꯤꯟꯅꯔꯤꯁꯤ ꯉꯥꯏꯍꯥꯛꯁꯨ ꯁ꯭ꯋꯥꯏꯗ ꯐꯝꯃꯒ ꯂꯩ ꯌꯥꯕꯗꯣ ꯃꯇꯝꯁꯨ ꯐꯠꯇꯕꯅꯤꯅ ꯌꯨꯝꯗ ꯋꯥꯇꯔ ꯀ꯭ꯔꯣꯁꯤꯡ ꯑꯗꯨꯒꯤ ꯄꯣꯠꯁꯨ ꯂꯨꯝꯃꯦ ꯀꯥꯕ ꯌꯥꯗꯣꯏꯖꯥꯠꯂꯣ kayak tempat kerja sih oh ini saya lapor lebih sebenarnya saya dengar ada imam tuh semua temen tahu tuh saya kayak ini water supply
ꯂꯝꯕꯤꯁꯦ ꯐꯗꯤ ꯐꯖꯩ. ꯁꯣꯝꯗ ꯍꯥꯏꯐꯦꯠꯇꯪ ꯊꯧꯖꯤꯜꯂꯨꯕꯗꯤ ꯐꯗꯤ ꯐꯖꯒꯗꯕꯗꯣ ꯊꯦꯡꯉꯦ. ꯑꯗꯣ ꯃꯇꯨꯡ ꯀꯣꯟꯅ ꯈꯤꯇꯪ ꯃꯈꯥ ꯇꯥꯔꯛꯄ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯆꯪꯉꯛꯑꯒꯦꯕ ꯃꯣꯏꯁꯦ. ꯀꯅꯥ ꯈꯪꯅꯤ ꯉꯁꯥꯏ ꯆꯪꯍꯟꯅꯤꯡꯉꯝꯗꯕꯁꯦ ꯑꯩꯒꯤ ꯂꯥꯏꯅꯥ ꯇꯤꯟꯅꯥ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯇꯥꯗꯕꯅꯤ ꯄꯥꯝꯕꯗꯤ. ꯍꯟꯗꯛꯀꯤ ꯂꯣꯛꯗꯥꯎꯟꯁꯦ ꯍꯦꯛ ꯍꯥꯡꯉꯛꯄꯒ ꯃꯥꯏꯛꯀ ꯑꯦꯗꯥꯞꯇꯔꯒꯗ ꯂꯧꯔꯒꯦ. ꯑꯗꯨꯗꯨꯒ ꯑꯣꯗꯤꯑꯣꯁꯦ ꯀ꯭ꯂꯤꯌꯔ ꯑꯣꯏꯅꯕ ꯊꯣꯛꯇꯅꯤ ꯃꯌꯥꯝ ꯈꯪꯃꯤꯟꯅꯕ ꯇꯥꯔꯦ, ꯉꯥꯏꯃꯤꯟꯅꯕ ꯇꯥꯔꯦ. ꯁꯤꯡꯍꯪꯁꯤꯗꯣ ꯌꯥꯝ ꯌꯨꯝꯅꯤ. ꯀꯥꯞꯊꯔꯁꯦ ꯑꯗꯨꯝ ꯌꯧꯅꯕ. ꯈꯔ ꯊꯧꯕꯁꯨ ꯌꯥꯎꯔꯦ. ꯄꯣꯠꯁꯦ ꯃꯥꯜꯁꯦ ꯐꯨꯜꯗ ꯍꯥꯞꯄꯛꯑꯦꯕ ꯒꯥꯔꯤꯁꯤ ꯃꯆꯥꯁꯤꯗꯤꯀꯣ. ꯑꯗꯨꯅ ꯍꯟꯗꯛꯁꯦ ꯚꯤꯗꯤꯑꯣꯁꯦ ꯑꯞꯂꯣꯗ ꯇꯧꯕ ꯈꯣꯠꯄ ꯈꯔ ꯉꯝꯗ꯭ꯔꯦ. ꯍꯥꯟꯅ ꯚꯤꯗꯤꯑꯣ ꯑꯔꯤꯕ ꯈꯔꯁꯨ ꯂꯩ. ꯏꯗꯤꯠ ꯇꯧꯕꯁꯨ ꯃꯇꯝ ꯆꯍꯤꯁꯦ ꯂꯩꯇꯕ. ꯍꯟꯗꯛ ꯑꯩꯒꯤ ꯁꯦꯗꯨꯜꯁꯦ ꯈꯤꯇꯪ ꯇꯥꯏꯠ ꯑꯣꯏꯅ ꯆꯠꯄ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯣ ꯔꯥꯏꯠ ꯑꯃꯁꯨ ꯄ꯭ꯂꯥꯟ ꯇꯧꯅꯕ ꯂꯩꯕꯅꯦ ꯍꯥꯟꯅ ꯍꯧꯕꯗꯒꯤ ꯄ꯭ꯂꯥꯟ ꯍꯥꯏꯇꯥꯔꯦꯀꯣ. ꯔꯥꯏꯠ ꯆꯠꯅꯔꯒ ꯑꯃꯗꯤ ꯂꯩꯕꯅꯦ ꯃꯌꯥꯝ ꯑꯩꯅ ꯄ꯭ꯂꯥꯟ ꯇꯧꯔ ꯊꯝꯕꯀꯣ. ꯑꯗꯨꯗꯣ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏꯁꯦ ꯆꯠꯄꯁꯦ ꯁꯪꯗꯕꯗꯒꯤ ꯑꯩ ꯏꯁꯥꯃꯛ ꯁꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯈꯤꯇꯪ ꯑꯩꯁꯦ ꯕꯤꯖꯤ ꯁꯦꯗꯨꯜꯗ ꯂꯩꯕꯅꯤ. ꯑꯗꯨꯗꯨꯅ ꯆꯠꯄ ꯐꯪꯗꯕꯅꯤ. ꯑꯗꯣ ꯈꯤꯇꯪ ꯍꯥꯡꯉꯦ ꯁꯦꯗꯨꯜꯁꯦ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯔꯥꯏꯠꯁꯦ ꯆꯠꯁꯦꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯈꯪꯍꯧꯗꯅ ꯍꯟꯗꯛꯁꯦ ꯏꯁꯤꯡ ꯑꯆꯥꯎꯒꯨꯝꯅ ꯍꯦꯟꯒꯠꯂꯛꯏꯕ ꯀꯣꯔꯣꯅꯥꯒꯤ ꯄꯣꯖꯤꯇꯤꯚꯀꯤ ꯆꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯦꯀꯣ. ꯂꯣꯛꯗꯥꯎꯟ ꯇꯧꯁꯤꯜꯂꯛꯄ ꯑꯌꯥꯝꯕ ꯗꯤꯁꯇ꯭ꯔꯤꯛꯈꯩꯗ, ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯑꯗꯨꯝ ꯀꯥꯔꯐ꯭ꯌꯨ ꯑꯇꯩ ꯑꯩꯁꯦ ꯃꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯕ ꯑꯦꯔꯤꯌꯥ, ꯐꯥꯎꯒꯗꯧꯕ ꯀꯣ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯂꯣꯛꯗꯥꯎꯟ ꯇꯧꯁꯟꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯆꯠꯄ ꯌꯥꯗ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯑꯣꯐꯤꯁ ꯆꯠꯄꯁꯨ ꯌꯥꯗ꯭ꯔꯦ. ꯊꯕꯛꯄꯨꯗꯤ ꯍꯥꯡꯉꯦ. ꯍꯧꯖꯤꯛ ꯆꯠꯄ ꯌꯥꯗ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕ. ꯉꯁꯤꯈꯛ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯈꯛ ꯁꯤ ꯁꯦꯝꯒꯠꯆꯔꯤꯁꯦ ꯑꯩꯒꯤꯗꯤ ꯁꯤ ꯆꯠꯇ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯕꯗꯒꯤ ꯊꯣꯛꯂꯛꯄꯅꯦ. ꯑꯗꯨꯏꯗ ꯃꯌꯥꯝ ꯈꯛꯇꯪ ꯔꯤꯖꯔꯁ ꯇꯧꯅꯕꯀꯣ. ꯑꯁꯪ ꯑꯃꯥꯟꯁꯦ ꯈꯔ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦꯅ ꯃꯇꯦꯡ ꯇꯧꯖꯕꯅꯦ. ꯌꯥꯝ ꯁꯣ ꯑꯣꯐ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯆꯠꯅꯤꯡꯅ ꯀꯩꯅꯣ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯗꯨꯒꯤꯗ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ. ꯆꯠꯊꯁꯤ ꯌꯧꯅꯕ. ꯂꯝꯕꯤꯁꯦ ꯋꯥꯠꯁꯨ ꯋꯥꯠꯂꯤ. ꯒꯥꯔꯤꯁꯦ ꯇꯞꯅ ꯊꯧꯕ ꯅꯠꯇ꯭ꯔꯗꯤ ꯌꯥꯗꯦ. ꯄꯣꯠꯁꯦ ꯌꯥꯎꯕꯅꯤ, ꯂꯝꯕꯤꯁꯦ ꯐꯠꯇꯦ. ꯃꯊꯪ ꯌꯦꯡꯃꯤꯟꯅꯁꯤꯅ
ꯌꯨꯝꯁꯨ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯀꯃꯦꯟ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨ ꯑꯅꯧꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯚꯤꯗꯤꯑꯣ ꯐꯖ ꯐꯖꯕ ꯑꯗꯨꯝ ꯇꯧꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯃꯨꯛ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯀꯣꯚꯤꯗꯇꯒꯤ ꯁꯦꯞ ꯑꯣꯏꯅ ꯂꯩꯕꯤꯌꯨ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯄꯨꯟꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯆꯦꯛꯁꯤꯟꯕ ꯅꯠꯇꯅ ꯄꯥꯝꯕ ꯂꯩꯇꯦ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ